Good morning news ngasi October ki tang tramdoi in kumja lising ani kungi meragi kuntok ni panba lebak panumit ki pausi singdi umpham oba pau miyam da paudam jari maming laidaba gynecologist amasung infertility gi specialist Dr. Imo Laikhidre lamdam asigi amata ngairaba infertility gi specialist amasung maming laidaba gynecologist Tera Sayandagi Dr. Wahengmam Imong asi Delhi ki Apollo Hospital Laikhidre Dr. asi mathau pangtholinge da COVID-19 positive oirba matungda pneumonia narakpadagi Delhi ki Apollo da refer tawduna layang lakhibani Dr. Imo hausi Lamphel Kombire Kaithel da laiba Suba Hospital and the Assistant Reproductive Center ki consultant gynecologist oina laibani Dr. Imo tongan ba reproductive health issue ki matangda layeng subthaba yauna masigi identification amasung diagnosis tawbada hen haithui singthoiba maming leiraba doctor amasuni doctor asina piramba servicing gi manungda intraterritorial insemination infertility evaluation and treatment in vitro fertilization amasung reproductive medicine ni Dr. Imo leba asigi oina IVF specialist kungaturu khangatuna economics time thokibagi matung ina mahaksu amani khangatlaba IVF specialist kuntaruk adu haukiba 2019 da hotel Hyatt Regent pangthokiba thoram amada mana poidun ikai khumnakibani Dr. Imo gynecologist amasung infertility specialist oina sahi kunthra nipani experience laiba misak amasuni Onabukisu yauna saknarba miyoi kaya BJP da yaukre lilongi by election da BJP ga understanding amagi makhada mikhal thengnargani Chief Minister haukiba Lok Sabha gi mikhal da Congress ki mirip oikiba amasung haujik lairiba Lok Sabha gi MP oiriba BJP Dr. R.K. Ranjan ga nagnaba maong da lamba tawkiba Manipur gi hanagi Chief Secretary amasung Manipur gi President Congress Party ki spokesperson oiriba retired IAS oinam Nabakishore Kumbi ki Kendra tam kayada mai paktura minister oikiba MPP sigi spokesperson oiramba miyamna Kumbi mangi haina khangnaba en mangi yauna saknaiba miyoi kaya ngasi BJP da yaukre Bharat ki Prime Minister Narendra Modi ki makhada Manipur da lairiba BJP gi lusingba sarkar da haukiba sahi ahum makhairom asida tawriba miyam gi chawkot thawrangi thabak kaya asi uraga Congress ki luchingba kaya hauji oro changlakibani haina Chief Minister na phongdokre miyoi chani gi kunthra positive oire covid na sikhiba masing maudra ga humdoi sukre haukiba pung kunmari gi manungda general gi oina miyoi chani gi kungu humdoi amasung CRPF ki person ma taret kunna miyoi chani gi kunthra covid-19 positive oire Imphal East tagi sahi niputare suba nupa ama amasung Imphal West tagi sahi yangkai humdoi suba nupa ama ga punna miyoi ani COVID na laikhidre Minister Lukhoi nu nongmai na kaptuna khunja singda aki akhang pokhanle Wangoi Kendra gi by election naksilakpag loinana ngarang numidang Kendra sigi manung channa laiba EM Sipaida Minister Lukhoi laglaga nongmai kapkiba thong aduda maram oiduna miyam da aki tujung pogal lay mari lenaba authority na miyeng changbiu haina iram Sipai khunja sing kharana phongdoklari asukna October 15 da general strike lauthokre Indiana Manipur namdu losing khiba amasung yaningdaba phongdokpa oina kanglai paksin thungna October 15 gi ayuk pung 3 tagi numidang wayam pung 3 phawa general strike lauthokre general strike asi miyamna pung phana sawatpi haina aina thingkraba asuki Public City Committee convener S manganga thadorpa cherol amana hairi audit tawbada lupa lakh 13 lom watkibna chenaba Brojel Jain da thajadkhre Imphal East mafam kharagi automated teller machine ATM haina khangnaba sida sel hapagi ATM Writers Business Service Private Limited na mamangi kuntaruk tagi kuntare phawba internal audit tawbada lupa lakh 13,000 chatre watpada chenabani haiba private limited asigi LIC gi root leader location in charge oiba Bamol Kampu me lekai dagi Kongkham Brojen sai kunthra ga taruk apokpa laikhidraba ke sakhenbu CJM Imphal West Judicial Custody de Rimal Prayer gi jail da thajinkhre ngasi gas lakhiba agency singdi Manipur Gas Hiran Valley Kwakta Mabia Gas Moirang Lamsang Gas Agency MS Basikong Inden Khumbong Inden RBD Indian Service
Hiangthang Inden, Haingang Inden Gramin Bitek, Khorifaba Gas asinichingbani. Mayamda khanganjaba ama hana paudam channel haina khangnaramba asi I Mapau channel haina onthokjare amadi yengbiba mupung khudingmangna channel asibu support tawbiduna subscribe amadi bell notification icon nambiyu haina haijari.